welcome back. Ngasigi video asidi aikoi February yauraktorabanina haidi yaurabagumbanne ko. Aduna February ahead ki reading tawdoine. February gi ahead ki reading se general reading oigani aduna mi khudimakta yamna personally resonate tawdabadi yae aduna personal reading tawbining basingina aigi Instagram link to aigi description box adum hapcharamage aduda changaga DM tawbiraga isagi pet reading book tawbiba dum yagani. Aduga ngasigi reading se like pick a pile reading oini haidi like aina idol figure home khak puthokcharakani ba ko adugi idol figure du dagi isana apamba amam choose tawbiraga adugi part du dum skip tawraga tabige suyai video sa dum full oni yengbige hair suyai full oni yengbirdi hena nungai jai ado ngasi ga yadi matamang handa vida February head ki reading se pick a pile rom the my on say let's get into the video. So ahanba pile A natragana sigi blue idol figure se sigi blue idol figure se choose to be basing dugi moigi like February ahead sida kai orak pa yai hapado adugi vision do sigi tarot ki card pile sidagi card ani ma pick tower ni aduga sigi pile sidagi card ani ma pick tower ni plus energy card ama tawdone ko ado sidagi hana like February horak pa sida kai expect tawba yage hapado yang minar se ahanba card na King of Wands hariba card si thole ko aduga next ki card na the Empress hariba card si thole okay dum yamna productive oiba man amadi oiga dawri pal e khami basingi damakta ko haidi dum chawkhat pagumba mi mating pangbagumba se gum sikhara tawdori ba adagi suba card na Strength hariba card si thole ko aduga sisina advice card oidoine Ace of Coins hariba advice card si thole okay paisa nung sagi field da kitang section bagumba mathau taye ko horen card singse detail da budi explain tor ki ga du dar custom high fat general oina paisa nung sagi field da khara high sing na sin na bagumba se mathau taye tuka ai energy card napsal le engagement hariba energy card si thole so card singje pick tawba lorabanina reading se haurase amamam ta oina detail da haijara age so pal a gi ahanba card King of Wands hariba card che sisina kari min tawge haba matamda pal a khanbi basing se sigi like February month se da isagi future gi oiba hayang career gi oiba anything ko like kaino ma thabak ama tawge haina khanba bu oiro ko adugi damakta vision amadi soidana makki phanga ani ba haidi like isana adum wakhal da ko IC tawge haba gi like hana dagi chamam naraga lairamba thabak kumbagi bu oiro na tragana issue ama hekta da vision khari dum clear oirak tawre habade sigi card china hairi ba ko aduga makha tarakpada isaje kitang domineering character na like dominate tawba haidi like isagi emotion gumbasina isagi ego gumbasina ko kaino ma thabak ama tawbado or mayam punba situation amada aina khali basina chummi haiba kai haini like isada inner feeling inner drive ama lakpa adugumba feeling duna maram oraga isagi socialization haidi maruk mapang tinabada gumba mina kitang dictatorial oina uba haidi like mana ngangi gai chumdradi adabne kaina mina khanba ko adugumba feelings khara su lakpi ai na hai aduna isagi kai haini isana tang chummi like every field da aina khanba se loin chummi haiba wakal je kitang di thadok piyo na hai aduga amaram da entrepreneur gumba like entrepreneurship line or business line da changbi basingi di adum aphaba productive oiba man ama oiga dawri na sigi ahanba card china hairi ba ko aduga second card na the Empress hariba card si thole ko sigi the Empress hariba card chi matung ina February gi mayai orak pa sai sida ko kai haini like isa se mi amada haidi like relationship kumbo obi friendship kumbo obi family do obi ko dum feel amana tragana amada mingon da kitang depend tawdradi yada bai tapta isa gi thabang ama pangthokpada mingon dum depend tawdradi depend tawgi bagi haina bi lai bagi ra na tragana mi gi mateng yaudradi thabak to pangthokpa ngamdabagi oidoira sigumba dependence kumba khara lakani ko adoi taraga so in the same way isana su isagi close ones haigadra isaga naknaba mina dum mateng gumba nirak pa or kainom tang harak pa matamda midu gi help to binaba midu gi angamba isana angamba makhai taunaba
adum like isada feeling ama gut feeling ama hai tar ko ai mateng pangge or sima tauge habagi gut feeling ama isada adum yarakani isada adum tholakani na hai basigi empress sari ba karsina ko aduna adum nupa oigera nupi oigera adum mayam se ngak shen ba hai gadra mayam loinamak yana yana ba chat ba hai gadra adugumba adum February gi mid sida thengnarakani haibagumba ne ba aduga February gi ending the string hariba card chi thole eba ko sigi string hariba card china February ending the pile a khanbi ba sing se kitang disappointment sai ga dra na tragana mentally khara prepared oraga la yo haiba advice se pi ba sisina kari feel the pi you know ha matam da isana hana dagi oirani hana khanjaba or oiraga lakpa thabak sida rough oiba kai haini obstacle gumba ayat apan gumba khara theinarapa gumba or isana khalamba vision du or isana expect aramba dugi ona taina bada lakpa gumba haidi dum isana picturize tarambadugi ona tainabada chatlakpa disappointments khara thengnarakpa sigumbadagi isaje mentally down oiba adagi kai haini emotionally give up tawningakpa hotna ningaktaba adum career gumbagasu or itagi thapak inkhanga su khara related oy ko ngasi card singje auna sigumba hotna ba lepningakpa gumbase pharakpa yaina hai aduna hojiktagi hauna sigumba vision khara urabanina pile a khanmi basingse isagi like career gi oro kainamtang thamak pangthokina khanbada disappointments gumbase ending month sigi ending side khara face tawba yai habasi khangabadina sigi damangta mentally and physically prepared tawraga leibiro haina haine basi karchina haidi like wakhal emotion do pura down jatanaba pura depression side chatanaba hojitagi hauna prepared tawraga leibiyo haiba gumbani ba aduga advice card oina ace of coins hariba card chi thole ko sisin ga mamangi like ending the thoka do basiga haifet chana basu yai haina khale like sige ace of coins hariba card china kari advice pi gi hamatamda isagi paisa nungsa or financial assets ko paisa nungsa gi maramda mina advantage lobi khibagumba haidi mina paisa se wai khraga isagi darkar aba matamda singaktaba or pithoraktaba gumba or na tragana paisa se kanada ba mafam amada waste to thuraga hayang kana ba sijinaram daida paisa se watlakpa gumba haigadra sigumba money missteps gumba paisa nungsa bam khangdaba gumba adigi financial instability gumba khara thengnarakpa yai haina su haiyeba ko aduna sigumba financial instability gumba adigi paisa nungsa gi issue de thenadana bagi namakta paisa nungsa sijina matamda sigi manse haidi pingonda pithokpa oiro pot laithokpa oiro mafamda thada bo oiro phasna like pithotringai da thada drikanda phasna khantha biraga sijina biyon haiyeba natragadi hayeng paisa do sijina thokra matungda di kona amuk hala o haibadi yaba pot natabani na ko hana isana mafam amane invest tawdrikanda or mingonda pithotrikanda wakhalda phasna khantha bi ho haidi ai sige paisa je karam kana nit orakpa yai haibase khangwa ngam te aduna like sige pithokhraga mana singakadra or sida kanagadra sumaina khanbiyo na haiba hana sizinadrikanda aduga aroiba card china energy advice card engagement hariba energy card chi thole ko engagement hariba energy card china aina ngasai habada February month se pal e khanbi basingi damakta di khara adum busy oiba schedule gumba se isagi work gumba isagi job related issues gumba or kanamtang thaba ama paikhat ke khanbi ba oiraga su adum matam se isang sangna da ba haigadra matam se time management khara wat ba haigadra sina maram oraga jaga amada engage story kanda jaga amada soiba gumba haidi like career gumba gi or thabak gumba da focus story kanda relationship ki engagement gumba da karakpa gumba or relationship da focus story kanda isagi thabak gumba da karakpa gumba smaina sigumba engagement da management tawba haitaba khara haigadra time misplacement haigadra paisa matam gumba se khara sijina ba khotpada khara khuyona ba haigadra sijina ba haitaba smaina time management khara watba oidoini ko sigumba se khara face tawba yai haina haye aduna yarigai February month sida hana engage tawraga or hana pre plan tawraga leiba thabak to sigi thabak se sigi matam sida lei aduna sigi schedule se samjin ba yade habase phasana khanthabiraga thabak ama plan tawdrikanda hana phasana kai haini ai sigi thabak sigi matamda si se lei khasna khanthabiraga plan out tawbiyo time management yamna haibiyo habase energy advice oina leiba ko maramdi February month se khara busy oiba man ama oiga dawri na haeba so pal egi na tragana sigi blue idol figure sigi reading matang swaida loisenjare sisina dum February month sida pal e khani basingi kai general oina tholakpa yai habadigi vision pirne aduna sidagi dum lawba yaba general advice lotion biraga makha tarakpa matung tarakpa reading among ngai minner se ngasi goina di thank you for watching bye bye so pal b na tragana sigi idol figure gray color se choose to be basing do moigi like February ahead sida kai orakpa yai habagi reading na tawdoine ado ahan bada card chingje hana pick taw tho ase card chingje February gi horakpada middle da amadi ending da kai orakpa yai habado harakani ko 5 of wands reverse
aduga advice card amasu yarakani plus energy card amasu yarakani ba ado card ching hana pick to ase Four of Cups reverse kaino ne reverse kang tapal bi se daw yam yaro dori bra khang di ni ado first ki card se di reverse na di phadi phai ba ko do khang de yeng se kai kai ha ge do Five of Cups ka hoi dum khara unlucky oi ba man amadi oi dori haina khalle yam ka hena outgoing or kai hai move forward to ba man makti oi roi laiba vision se card sing se kwa ga advice card oina death hariba card chu reverse ta pick tawre ka death card hai nai tabdi pakhat pi ganu ka shuyam thudok pa phattaba makti te dui tar ga su hoi some obstacles khara di thengna dore do energy card oina kai lege habdu yanga se palbi se khara daw ya da ba mi na khan bra kaino divine timing ko okay so card ching je loina pick tawba loire aduna reading room da mai on sila say so palbi khani ba singi ahan ba card che 5 of wands sari ba card che reverse ta thole ko sigi 5 of wands sari ba card che reverse na kari min tawge or kari haining ino hai matam da palbi khani ba singi February gi horpa matam sida isana thabak ama tang tawge or kaino matang pangthoke haina khanma matam da competitive yam no oyak pa hai gadra isaga feel mana ba hai isana tawge khali ba thabak tu da mana nan tawge khalam ba mioi khara tholak pa natraga na isana tawge na khali ba thabak tu da diversified oiba opinions mayam ma thadarak pa hai di isagi family side ge abi friend side ge abi isana tawjage haina khanja ba thabak sida moigi oiba mana da ba opinion mayam ma thadarak pa de ki isaji kai haini tawam la phom khang da ba uncertain oiba siguma mayam ma go through torak pa yai ena hai ba ko aduga makha tarakpada like si card china hari je February ge horapa matam sida mi ga yari ga conflict kumbada tangle up to bigano haidi khana chaina ba oiro marayet na ba oiro mi ga yari ga adugumba ningai sangdana bada yausin bidana ba hotna biyo yari ga ithanda kam oina leina ba isagi future isagi career gi damakta wakal oina thada biyo aduga mi na phanam na khana chaina ba or usittaba khottaba horak taragasu February horakpase yamna daw yadaba or unlucky face oyeba ko aduna yari gai kai haini conflict kumba avoid tawnaba mi khudimak yana ba compromise tawraga chatnaba adagi amasu yana ba gangnaba adugumba khara haibiyo na haiba compromisation khara tawbiyo habase sigi ahanba card china hairi ba ko aduga next ki card na 4 of cups reverse neba sigi 4 of cups reverse na February gi midwise da ko palbi khani ba sing se khara stubborn oi ba male ba haidi like isana khan ba sing se loina chummi haina khanbra or aina tawdori thabak sida kanam ta et apan pier kano kaina to minus stubborn or self absorbed oi ba isana khan ba sing sina loi pangtho aga di aphama ngak ta oi ni kaina khanjaba sigum excuse me sigumba singse khara thengnar pa yai na hai ba ko da sigumba singse thengnar aga makhata na isagi stubbornness adagi self absorption sisina isagi aphaba thabak ama tawna bo or kainoma aphaba opportunity ama lakadauba khara laiba February gi mitsida adugumba opportunity do grab to hoba ngamdaba or opportunity do isagi stubbornness and self absorption adagi isana overconfidence oiba sigumba sina maram oraga opportunity do nanthokiba isagi damakta aphaba opportunity ama do oidoni ko relationship friendship career related ama hekta oibi ai do taraga so opportunities they grab tawba ngamdabagi chances na hena wange ba ko aduna February gi middle swice da yam ka hena isada overconfident oiba isana isabu thazaba the yam henman ba hai tare ko adigi isana stubborn oiba anam kan ba mi na hairaga di tawraroi haibasida khanba oidoira or ma na hairida di yaroinge kaina han oidoira adumaina stubbornness kumba se khara thadok piyo aduna traga di opportunity grab ta hoba ngamdaba se thengnarak pa yai na hai basigi second card china aduga ahom suba card china 5 of cups sari ba card che thole ko aina ngasai haijabu ne February month se khara unproductive oiba khara unlucky oiba man adum oigada ba male na ko aduna sigi 5 of cups sari ba card china like February month ki ending swaisida pile b khanbi basing se moina man se horakpada ai sigi vision sima thamhoba haidi like si se accomplish toge or si se ngamna ba hotna ge kaina vision ama thamamba yaida na ko adugi vision moina thamami ba perspective moina kaino mo oirakani kaina expectation ama thamiba do adugi expectation dugi pura ona taina ba the disappointment sangba haidi moina picture ama build up toraga ai si se toge or si se ngamna ba hotna ge maina khanba sino ngasagi like mi ga conflict mingle up torba dani khangde or ngasagi stubborn or ba self absorbed or ba overconfident or ba dani
khangde isana vision taramiba picture or perspective tugi ona tainabada lakpa disappointments na pick thanba aduga tung hanba tung halhalakpa haigadra setback phawhalakpa haidi isana khong thangjalorabado khong do amuk step back tawhalakpa adugumba khara thengnarakpa yabagi vision lay na haibako aduna sige 5 of cups hariba card na harise February mansida adum khara so unlucky oigani khara su daw yadaba unfortunate events khara thokani aduna yam ka henba high oiba expectations je February mansida thambigano haina haibako adu aroiba card na death card reverse ta tholeebako sigi death card na reverse ta kai hari ge hamatanda isagi life da some changes khara la kadawre na haibako adubu la kadoriba changes isana resist to ba hai changes da la khanning da ba haigadra isagi life ta one ba khara la kadawre haba se isana khangja doine ba khangja darga so one ba se la khanning da ba kai gi no hamatamda one ba se la amatung da isa je karamba side ta chatoino je khanbom khangda ba uncertain oiba adagi kai haini exam gumba thaga da ba or kai thabak ama tawgadaba se dum akibagumba fear gumba ama loiner leijabako adagi amuk lakadoriba change sida isana contribute tawdaba haitare ko maramdi kaigino haba matamda isana contribute tawra matungda ko lakadoriba changes se aphaba oramdradi kaina kiba adugumbadagi isada confidence kumba ngasagi aina khalisina chummi haibado adugi thought to amuk strike tawra aniba aduga change sida dum register aga kai haini matam gi oiba awan baduda adapt tawba ngamdaba sigumba singse khara thengnarakpa yai haina su hai aduna advice oina kai lege ha matamda life ta matam gi oiba changes adum lakani daw yaba yadaba face ups and downs na pick thanba life ne ko aduna yari gai thabak ama taw matamda aina khalisina chummi haiba self absorbed or stubborn oiba thought se thadok piraga matam gi oiba changes ta matam gi oiba flow da phagera pharoira adum grow tawbina ba flow da chatbina ba hono ba do matam gi oiba ups and downs adum like time will change everything time will heal everything haiba gumbani ba ko aduga aroiba card na divine timing hariba card thole eba energy advice oina ko sigi divine timing hariba energy advice na kari advice pi ge hamatam da isa je tawgadaba thabak singse dum palbi khami ba singse delay tawraga thambagumba procrastinate tawbagumba thabak ama se tawdaba yadre haba se khang taraga sudum kona tawge or matam do yaraga tawge haina dum ngairaga leiba sigumba singse khara go through tawbiramba yaiba ko do sigi card na harise tawgadaba thabak singse masagi divine timing masagi pi ba matam duda matang chana tawbiyo na tragadi hayeng procrastinate tawbagi dum isa da hayeng wai like thabak se tawda yadre har kan de impatient oiba de thabak da soiba sigumba si dum thengnarakpa yai na haye duna matam chana tawgadaba thabak singje matam chana pangthokpiyo haina energy advice card china hairi ba ko so palbi natragana sigi gray ideal figure khanbi basingi reading se matang swaida loijare adum yam ka hena unproductive oiba man oitaraga sudum isana hotnabagi makhadi yam policy loinamak hekta chumani habada te general reading ne ko aduna sinagi lawba yaba advice option biraga kai tawba yage habadu dum yengbiro aduga mathangi reading I minarase ngasiga nadi matang swaida loishinjerage bye bye aduga pile C natragana sigi last ki ideal figure orange color or yellow oina ubra orange oina ubra khangdre asengmadi orange ne ko adu sigi ideal figure che choose to be basingi February ahead sida kai orakpa yai habado yengdoine February gi starting middle amadi ending na kai orakpa yai habado haidoine ko mitse am nungai te light caption bagi do kap tabasu yada ba mamba ado card chana pick tawjar age yeah card ani bai thuri aduna amuka reshuffle tawraga pick towers pile C khani basingi ahanba card the sun ko aduka yam taningba male card chingje second ye card the 6 of cups okay thainagi memories khara refresh tarpa yabagi chances pi he aduga ahum suba card the 5 of swords ko aduga advice card amaga energy card amaga pick tawkige 7 of cups reverse aduga advice card se loire energy card amaga pick tawrase amina smina card shuffle tawbado ai si front face video nam dardi udedana ko aduna second cam ama hapiru o na hayo second cam hapna bado ai leijadi ai ipad se
ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯅꯝ ꯍꯩꯇꯕꯩꯔꯥ ꯈꯪꯗꯦ ꯑꯗꯣ ꯈꯔ ꯂꯩꯔꯒ ꯀꯦꯃꯦꯔꯥꯒ ꯂꯩꯔꯀꯥꯟꯗ ꯍꯥꯞꯆꯔꯛꯑꯒꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯐꯣꯟ ꯑꯄꯠꯄꯁꯤꯗꯒꯤ ꯅꯝꯕꯅꯤꯅ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯈꯪꯃꯤꯟꯅꯔꯁꯦ ꯖꯦꯟꯇꯜꯅꯦꯁ ꯍꯥꯏꯔꯤꯕ ꯏꯅꯔꯖꯤ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦ ꯁꯣ ꯀꯥꯔꯠꯁꯤꯡꯁꯦ ꯂꯣꯏꯅ ꯄꯤꯛ ꯇꯧꯕ ꯂꯣꯏꯔꯕꯅꯤꯅ ꯔꯤꯗꯤꯡ ꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯦ ꯁꯣ ꯄꯥꯏꯜꯁꯤ ꯈꯟꯕꯤꯕꯁꯤꯡꯒꯤ ꯑꯍꯥꯟꯕ ꯀꯥꯔꯠ ꯗ ꯁꯟ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯐꯦꯕꯋꯥꯔꯤ ꯍꯧꯔꯛꯄ ꯃꯇꯝꯁꯤꯗ ꯏꯁꯥꯁꯦ ꯄꯥꯏꯜꯁꯤ ꯈꯟꯕꯤꯕꯁꯤꯡꯁꯦ ꯌꯥꯝꯅ ꯄꯣꯖꯤꯇꯤভ ꯚꯥꯏബ്ꯁꯅ ꯁꯔꯥꯎꯟ ꯇꯧꯒꯅꯤꯀꯣ ꯍꯥꯏꯗꯤ ꯏꯁꯥꯁꯦ ꯑꯗꯨꯝ ꯇꯧꯔꯨꯕ ꯊꯕꯛꯁꯤꯗ ꯑꯐꯕ ꯄꯣꯖꯤꯇꯤভ ꯋꯦꯗ ꯉꯥꯛꯇ ꯈꯟꯕꯒꯨꯝꯕ ꯑꯗꯒꯤ ꯏꯁꯥꯒ ꯂꯣꯏꯅꯔꯤꯕ ꯅꯛꯅꯅ ꯂꯣꯏꯅꯔꯤꯕ ꯀ꯭ꯂꯣꯁ ꯐ꯭ꯔꯦꯟడ్ꯁ ꯅꯠꯇ꯭ꯔꯒꯅ ꯐꯦꯃꯤꯂꯤ ꯔꯤꯂꯦꯁꯟꯁꯤꯞ ꯃꯣꯏꯒꯤꯗꯃꯛꯇ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯃꯣꯏꯗ ꯑꯗꯨꯝ ꯋꯥꯔꯝ ꯑꯦꯟ ꯔꯦꯗꯤꯌꯦꯟꯁ ꯄꯤꯕꯤꯕ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯐ꯭ꯔꯦꯟꯒꯨꯝꯕ ꯑꯣꯔ ꯐꯦꯃꯤꯂꯤ ꯑꯣꯔ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯃꯤꯗꯨꯅ ꯀꯝꯐꯔꯠ ꯄꯥꯝꯃꯤ ꯑꯣꯔ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯃꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯤꯌꯔ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯣꯏꯕꯨ ꯐꯖꯅ ꯀꯝꯐꯔꯠ ꯇꯧꯕꯤꯕ ꯃꯣꯏꯗ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯛ ꯅꯨꯃꯤꯠꯅ ꯃꯩꯁꯥ ꯄꯤꯊꯣꯛꯄꯁꯦ ꯑꯩꯈꯣꯏꯗ ꯋꯥꯔꯝ ꯄꯤꯗꯅꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯥꯊꯦꯛꯄꯃꯛ ꯅꯠꯇꯕꯗ ꯑꯗꯨꯝ ꯅꯨꯡꯁꯥ ꯌꯥꯏꯕ ꯅꯨꯡꯉꯥꯏꯕ ꯀꯥꯏꯅ ꯍꯥꯏꯗꯤ ꯋꯤꯟꯇꯔꯁꯤꯗ ꯅꯨꯡꯁꯥ ꯌꯥꯏꯕꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯅꯀோ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯏꯁꯥꯗ ꯂꯥꯏꯛ ꯏꯁꯥꯒ ꯅꯛꯅꯅ ꯂꯣꯏꯅꯕ ꯃꯤꯁꯤꯡꯅ ꯏꯁꯥꯗ ꯀꯩꯅꯣꯝꯃ ꯋꯥ ꯑꯃ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯣꯏꯗ ꯀꯝꯐꯔꯇꯤꯡ ꯑꯣꯏꯕ ꯋꯥꯒꯨꯝꯕ ꯑꯗꯨꯝ ꯍꯥꯏꯕꯤꯕ ꯉꯝꯕ ꯏꯁꯥꯗ ꯑꯗꯨꯝ ꯃꯣꯏ ꯃꯌꯥꯝꯗ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯛ ꯏꯁꯥꯒꯤ ꯑꯣꯏꯕ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯀꯦꯔꯦꯛꯇꯔꯁꯦ ꯎꯠꯊꯣꯛꯄꯒꯨꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯌꯥꯝꯒꯤ ꯃꯇꯦꯡꯒꯨꯝꯕ ꯐꯖꯅ ꯄꯥꯡꯕ ꯃꯤꯁꯦ ꯐꯖꯅ ꯀꯝꯐꯔꯠ ꯇꯧꯕꯤꯕ ꯀꯟꯁꯣꯜ ꯇꯧꯕꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯈꯔ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯐꯦꯕꯋꯥꯔꯤ ꯍꯧꯔꯛꯄꯁꯤꯗꯗꯤ ꯑꯗꯨꯝ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯗꯒꯤ ꯄꯣꯖꯤꯇꯤꯚꯤꯇꯤꯅ ꯐꯤꯜ ꯇꯧꯋꯦꯅ ꯍꯥꯏꯌꯦꯕꯀꯣ ꯄꯥꯏꯜꯁꯤ ꯈꯟꯕꯤꯕꯁꯤꯡꯒꯤ ꯑꯍꯥꯟꯕ ꯀꯥꯔꯠꯁꯤꯅ ꯍꯥꯏꯔꯤꯁꯦ ꯐꯦꯕꯋꯥꯔꯤ ꯑꯍꯧꯕꯁꯦ ꯑꯗꯨꯝ ꯑꯐꯕ ꯏꯅꯔꯖꯤꯅ ꯁꯔꯥꯎꯟ ꯇꯧꯋꯦ ꯑꯗꯨꯒ ꯁꯦꯀꯦꯟꯒꯤ ꯀꯥꯔꯠꯁꯤꯅ 6 of Cups ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯄꯤꯛ ꯇꯧꯔꯦꯕꯀꯣ ꯁꯤꯒꯤ 6 of Cups ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯅ ꯐꯦꯕꯋꯥꯔꯤꯒꯤ ꯃꯤꯗꯜ ꯋꯥꯏꯁꯤꯗꯀꯣ ꯏꯁꯥꯅ ꯍꯥꯟꯅ ꯄꯥꯁꯇ ꯇꯧꯈ꯭ꯔꯕ ꯊꯕꯛ ꯑꯃꯗ ꯍꯟꯖꯤꯜꯂꯒ ꯇꯧꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯟꯅ ꯄꯥꯁꯇ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯈꯤꯕ ꯍꯥꯏꯗꯤ ꯊꯥꯏꯅꯒꯤ ꯁ꯭ꯀꯨꯜ ꯐ꯭ꯔꯦꯟడ్ꯁꯀꯨꯝꯕ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯝ ꯄꯥꯁꯀ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯑꯐꯕ ꯒꯨꯗ ꯃꯦꯃꯣꯔꯤꯁꯀ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯃꯤ ꯈꯔ ꯊꯦꯡꯅꯕꯀꯣ ꯃꯣꯏꯒ ꯊꯦꯡꯅꯔꯒ ꯅꯣꯁꯇꯥꯜꯖꯤꯛ ꯑꯣꯏꯕ ꯃꯦꯃꯣꯔꯤꯁ ꯈꯔ ꯔꯤꯐ꯭ꯔꯦꯁ ꯇꯧꯃꯤꯟꯅꯕ ꯍꯥꯏꯗꯤ ꯊꯥꯏꯅꯒꯤ ꯑꯣꯏꯕ ꯃꯦꯃꯣꯔꯤꯁꯀꯨꯝꯕ ꯈꯔ ꯔꯤꯐ꯭ꯔꯦꯁ ꯇꯧꯃꯤꯟꯅꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯄꯥꯁꯇ ꯍꯥꯟꯅ ꯇꯧꯈ꯭ꯔꯕ ꯊꯕꯛ ꯑꯃ ꯍꯟꯖꯤꯜꯂꯒ ꯇꯧꯕꯗ ꯍꯥꯟꯅ ꯅꯨꯡꯉꯥꯏꯈꯤꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯦꯟꯖꯣꯏꯃꯦꯟ ꯑꯃꯨꯛ ꯐꯪꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯈꯔ ꯁꯝ ꯁ꯭ꯇꯐ ꯔꯤꯂꯦꯇꯦꯠ ꯇꯨ ꯗ ꯒꯨꯗ ꯄꯥꯁ ꯍꯥꯏꯗꯤ ꯑꯐꯕ ꯄꯥꯁꯀꯀꯣ ꯍꯥꯏꯗꯤ ꯇ꯭ꯔꯣꯃꯥꯇꯤꯛ ꯑꯣꯏꯕ ꯊꯥꯏꯅꯒꯤ ꯐꯠꯇꯕ ꯄꯥꯁ ꯅꯠꯇꯕ ꯑꯐꯕ ꯍꯔꯥꯎ ꯇꯌꯥꯝꯅ ꯍꯧꯈꯤꯕ ꯄꯥꯁꯀ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯏꯚꯦꯟꯠꯁ ꯈꯔ ꯅꯠꯇ꯭ꯔꯒꯅ ꯄꯥꯁꯀ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯃꯤ ꯈꯔ ꯊꯦꯡꯅꯔꯒ ꯊꯥꯏꯅꯒꯤ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯕ ꯊꯥꯏꯅꯒꯤ ꯅꯣꯁꯇꯥꯜꯖꯤꯛ ꯑꯣꯏꯕ ꯍꯦꯞꯄꯤ ꯑꯣꯏꯕ ꯑꯐꯕ ꯍꯔꯥꯎꯕ ꯃꯦꯃꯣꯔꯤꯁ ꯈꯔ ꯔꯤꯐ꯭ꯔꯦꯁ ꯑꯣꯔ ꯔꯤꯀ꯭ꯔꯤꯌꯦꯠ ꯇꯧꯔꯛꯄ ꯌꯥꯕꯁꯦ ꯐꯦꯕꯋꯥꯔꯤꯒꯤ ꯂꯥꯏꯛ ꯃꯤꯗꯜ ꯋꯥꯏ ꯁ꯭ꯋꯥꯏꯁꯤꯗ ꯄꯤꯌꯦꯕꯀꯣ ꯁꯤꯁꯤꯅ ꯍꯥꯏꯔꯤꯁꯦ ꯂꯥꯏꯛ ꯔꯤꯂꯦꯁꯟꯁꯤꯞꯀꯨꯝꯕꯗ ꯍꯥꯏꯔꯒꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯄꯥꯁꯇ ꯃꯊꯣꯡ ꯃꯔꯣꯡ ꯈꯪꯗꯕꯤꯗ ꯀꯥꯏꯅꯈꯤꯕ ꯄꯥꯔꯠꯅꯔꯒꯨꯝꯕ ꯈꯔꯒ ꯔꯤꯀꯟꯁꯥꯏꯜ ꯇꯧꯕ ꯑꯣꯏꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯐ꯭ꯔꯦꯟ ꯈꯔ ꯑꯃꯨꯛ ꯅꯧꯅ ꯊꯦꯡꯅꯔꯒ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯦꯟꯖꯣꯏꯃꯦꯟꯒꯨꯝꯕ ꯇꯧꯃꯤꯟꯅꯕ ꯑꯣꯔ ꯊꯕꯛ ꯑꯃ ꯇꯧꯔꯨꯕꯗ ꯌꯥꯝꯅ ꯍꯥꯟꯅ ꯐꯪꯈꯤꯕ ꯍꯦꯄꯤꯅꯦꯁꯀꯨꯝꯕ ꯐꯪꯉꯛꯄꯒꯨꯝꯕ ꯁꯤꯒꯨꯝꯕ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕ ꯄꯥꯁꯀ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯁꯝ ꯁ꯭ꯇꯐꯁ ꯈꯔꯗꯤ ꯐꯦꯕꯋꯥꯔꯤꯒꯤ ꯃꯤꯗꯜ ꯋꯥꯏ ꯁ꯭ꯋꯥꯏꯁꯤda ꯊꯦꯡꯅꯒꯗꯧꯔꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯀꯥꯔꯠꯁꯤꯅ 5 of Swords ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯄꯤꯛ ꯇꯧꯔꯦꯕ ꯁꯤꯅ ꯐꯦꯕꯋꯥꯔꯤꯒꯤ ꯑꯦꯟꯗꯤꯡ ꯁ꯭ꯋꯥꯏꯗ ꯀꯩꯀꯩ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯣ ꯄꯥꯏꯜꯁꯤꯒꯤꯗꯃꯛꯇ ꯐꯦꯕꯋꯥꯔꯤꯒꯤ ꯑꯦꯟꯗꯤꯡꯗ ꯀꯩꯀꯩ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯗꯣꯏꯅꯦ ꯑꯗꯣ ꯁꯤꯒꯤ ꯄꯥꯏꯜꯁꯤꯁꯤꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯏꯜꯁꯤ ꯊꯔꯠ ꯀꯥꯔꯠꯁꯤꯅ ꯄꯥꯏꯜꯁꯤ ꯈꯟꯕꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯐꯦꯕꯋꯥꯔꯤ ꯑꯦꯟꯗꯤꯡꯒꯤꯗꯃꯛꯇ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯁꯦ ꯐꯦꯕꯋꯥꯔꯤꯒꯤ ꯑꯦꯟꯗꯤꯡ ꯁ꯭ꯋꯥꯏꯗꯗꯤ ꯉꯁꯥꯏ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯤꯒꯤꯗꯃꯛꯇ ꯌꯥꯝ ꯈꯟꯕꯤꯕ ꯃꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯕꯤꯕ ꯃꯤꯕꯨ ꯀꯝꯐꯣꯔꯠ ꯇꯧꯕꯤꯕ ꯁꯤꯒꯨꯝꯕ ꯀꯦꯔꯦꯛꯇꯔ ꯃꯌꯥꯝꯁꯦ ꯆꯦꯜꯂꯝ ꯇꯥꯔꯒꯁꯨ ꯐꯦꯕꯋꯥꯔꯤꯒꯤ ꯑꯦꯟꯗꯤꯡ ꯁ꯭ꯋꯥꯏꯗꯗꯤ ꯏꯁꯥꯇꯪꯒꯤ ꯈꯜꯂꯛꯄꯒꯨꯝꯕ ꯑꯩ ꯏꯁꯥꯒꯤ ꯐꯔ ꯂꯣꯏꯔꯦ ꯑꯩ ꯏꯁꯥꯒꯤ ꯀꯥꯟꯅꯔ ꯂꯣꯏꯔꯦ ꯀꯥꯏꯅ ꯁꯦꯜꯐꯤꯁ ꯑꯣꯏꯕ ꯑꯗꯒꯤ ꯁꯦꯜꯐ ꯁꯔꯚꯥꯏꯚꯦꯜ ꯃꯣꯠꯀꯨꯝꯕꯒꯤ ꯇꯥꯏꯞꯇꯀꯣ ꯏꯁꯥꯅ ꯈꯟꯕꯁꯤꯒꯩ ꯆꯨꯝꯃꯤ ꯑꯗꯒꯤ ꯑꯩꯅ ꯇꯧꯗꯣꯔꯤꯁꯦ ꯑꯩ ꯏꯁꯥꯒꯤ ꯀꯥꯟꯅꯔ ꯂꯣꯏꯔꯦ ꯁꯤ ꯊꯕꯛꯁꯦ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯀꯩ ꯀꯥꯟꯅꯕ ꯁꯤ ꯊꯕꯛꯁꯦ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯀꯩ ꯃꯥꯡꯖꯕ ꯑꯗꯨꯃꯥꯏꯅ ꯏꯁꯥꯒꯤꯗꯪ ꯈꯜꯂꯤꯀꯥꯟꯗꯀꯣ ꯏꯁꯥꯒꯤ ꯁꯣꯁꯤꯌꯦꯜ ꯂꯥꯏꯐꯀꯨꯝꯕ ꯔꯤꯂꯦꯁꯟꯁꯤꯞꯀꯨꯝꯕꯗ ꯈꯔ ꯀꯥꯏꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯂꯥꯏꯛ ꯏꯁꯥꯗ ꯐꯖꯅ ꯐꯣꯀꯁ ꯄꯤꯔꯤꯀꯥꯟꯗ ꯏꯁꯥꯒꯤ ꯁꯦꯜꯐ ꯑꯣꯏꯕ ꯅꯤꯗꯁ ꯃꯌꯥꯝ ꯐꯨꯜꯐꯤꯜ ꯇꯧꯅꯕ ꯍꯣꯠꯅꯔꯤꯀꯥꯟꯗ ꯐ꯭ꯔꯦꯟꯁꯀꯨꯝꯕꯒ ꯁꯣꯁꯤꯌꯦꯂꯥꯏꯁ ꯇꯧꯕ ꯋꯥꯠꯄ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯔꯤꯂꯦꯁꯟꯁꯤꯞꯇ ꯇꯥꯏꯝ ꯑꯦꯟ ꯑꯦꯇꯦꯟꯁꯟ ꯄꯤꯕ ꯋꯥꯠꯄ ꯑꯣꯏꯕ ꯌꯥꯏꯀꯣ ꯁꯤꯒꯨꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯦꯕꯋꯥꯔꯤ ꯑꯦꯟꯗꯤꯡ ꯁ꯭ꯋꯥꯏꯗ ꯏꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯃꯤꯒ ꯇꯧꯃꯤꯟꯅꯗꯕ ꯌꯥꯗꯕ ꯂꯥꯛꯑꯀꯥꯟꯗ ꯏꯁꯥꯒꯤꯗꯃꯛꯇ ꯃꯤ ꯂꯩꯔꯛꯇꯕꯒꯨꯝꯕꯀꯣ ꯉꯁꯥꯏ ꯁꯦꯜꯐꯤꯁ ꯑꯣꯏꯕ ꯊꯣꯠꯁꯇꯨꯅ ꯁꯔꯥꯎꯟ ꯇꯧꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯔ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯣꯏ ꯁꯦꯜꯐꯤꯁꯁꯦ ꯑꯣꯏꯒꯗꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯦꯜꯐꯤꯁ ꯑꯣꯏꯕꯤꯒꯅꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯏꯁꯥꯒꯤꯗꯃꯛꯇ ꯍꯌꯦꯡꯋꯥꯏ ꯃꯤ ꯂꯩꯔꯛꯑꯣꯏ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯀꯥꯔꯠꯁꯤꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯔꯣꯏꯕ ꯇꯦꯔꯣꯠ ꯀꯥꯔꯠꯁꯤꯅ ꯑꯦꯗꯚꯥꯏꯁ ꯀꯥꯔꯠꯅꯦ ꯁꯤꯁꯤꯅ 7 of Cups ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤ ꯔꯤꯚꯔꯁꯅꯦꯀꯣ
Seven of Cups hariba card reverse na kai haige hamatamda pile C khanmibasingse like February month sida khara daydreaming gumba tauba mondrang gumba da tauba haigadra fantasy gumba da oiroidaba wakhal me ama sagalaga monda nungairaga imagination sida hekta ikhoin apamba singse loinamak phangabagi mongda happy oraga laithokpa gumba adagi dom taugadaba thabak singsina delay taraga hadi isagi reality dogi escape taraga adum wakhal amada leiba tauba kwa sigumba singse thengnarakpa yai haina haiba ko aduna like adugumba thabakto thengna taragadi isase dum kay haini daydreaming gumba taraga tawra leba matamda isagi tawgadaba ithauda kayakpa adudagi dum delay chatlaga like rush tawraga amuk tawgadaba thabaktuda amuk hena soihanba gumba sigumba singsisu thengnaba yai na hai aduna expectation hadi dreaming gumba expectation gumba fantasy gumba se leigadamni adu targa su aduda yam ka hena matamdi manghalloidabane habase sigi advice card china hairiba ko haidi wakhal adum nungairaga leraga thabak oina amda pangthoktradi reality duna strike torpa matamda thina waba oiganiba ko aduna yarigai isagi ithausu isagi thabak tawgadaba singsu matam chana pangthokpiyo wakhal da tang nungairaga leithokpigano haiba advice piba ko aduga aroiba card china energy advice ne gentleness hariba card chi thole ko sigi gentleness hariba energy advice gi matungina kai haige hamatamda pile si khaniba singse wangang matamda ko yarigai sigi manungda di mingonda polite oina mingonda gentle oina ingna tapna wangang biyo haidi yamna rough oiba wahai wata yamna rude oiba wahai wata sijina bigano mi khudimak yana ba compromise taraga yana ba happy oiba way da loinamak kai haini like settle tawna ba hotna biyo gentle oibiyo polite oibiyo haiba energy advice pi ba ko ado pile sigi or sigi orange idol figure se khanbi basingi reading su matang swaida lotion jare sidagi lawba yaba advice lotion biraga makhata na kai tawba yai habadu yang biraga next reading amongai minar se gasiga na di thank you for watching bye bye. So guys, reading se matang swaida lotion jarage aduga next karamba reading ta haningi habagi like adum isana tawhaningba content gumba dum comment box ta haibiramo ko ai dum adugi topic to the reading to sem mangambra haina zu hona jage aduga past present future gi reading to video on haibirak pasu yam yawe ado ai personality reading tawge haina su khalle ado past present future du sudum content oina dum semba ya amuka su semba yabra habdo khan yengjara ke ai mamangda budi tawsarkrabane ba kwa adu targa su amuka hanba yabra habdo yeng hanbudi halakse adu targa su content atai aina samningba hana tawdriba mayam ama su leiba aduna hoi yengse mathang ado aigi channel asibu subscribe tawbiyo aduga video asibu like amadi share tawbiraga channel ase makhata na grow tawbada help tawbiyo aduga aidi 1000 subscriber khudingi giveaway reading giveaway dum tawjage na haijadana ko aduna 3k subscriber yaw matamda so dum reading giveaway macha ma dum tawjage aduna mayamna 3k yawna ba share tawshin biyo ngasi ko na di matang swaidolo shinjarage thank you for watching my video bye bye.